Ngarang ayuk jiribam amadi nonedagi thorakhiba LPG bullet gari manga amadi IOCL gi tanker gari chama supna ama punna gari chama kuntra humdoi ngarang numidang wairam kaithel manbida thungkhre ngasi ayuk pung 8 tabada jiribam dagi petrol amadi diesel puba IOCL gi tanker gari Humputara Mari LPG bullet gari taruk amadi tongan ba potlam sing puba truck nimpu mapan punna gari chama kun mapan CRPF ki convoy ga loinana Imphal gi damak thauba hokre haidi nakal amaromda petroleum product yauna tongan ba potlam sing jiribam dagi jingluna ba ahang ba IOCL tanker yangkhai manga ahang ba LPG bullet gari ahum amadi ahang ba truck Humputara punna gari chama kuntra tare jiribam gi damak ngasi ayuk pung 8 tabada CRPF ki convoy ga loinana kaithel manbi thadokre haina pau asina makhatari Uttar Pradesh ke Lucknow da tha asigi